Good evening, everyone. Nita Production. 이제 생각 여기 있어 선생님 떨어져. The semi hủy cầu tôi. 我家讲不的，打鬼的。我家讲会不 OK。로스틱이 다 나간다. Tomito makokura maga tumbi tumbi ka yedi namu sini kita sini 네, 자.
ꯋꯥꯟ ꯑꯌꯨꯛꯇ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯑꯗꯩ ꯀꯨꯃꯥꯔꯤ ꯇꯔꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯟ ꯇꯧꯕ ꯑꯗꯩꯗꯤ ꯏꯃꯥ ꯄ꯭ꯔꯣꯇꯤꯃꯥꯒꯤ ꯑꯩꯈꯣꯏ ꯕꯤꯁꯔꯖꯟ ꯇꯧꯕꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯔꯨꯔꯦ ꯃꯌꯥꯝ ꯑꯗ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 6:30 ꯇꯥꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯇꯥꯎꯟꯁꯤꯒ ꯂꯩꯔꯤꯕ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯃꯨꯔꯇꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯛꯇ ꯄꯨꯔꯒꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯟ ꯇꯧꯔꯅꯤ ꯄ꯭ꯔꯣꯁꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯏꯃꯥ ꯗꯨꯔꯒꯥꯁꯦ ꯕꯤꯁꯔꯖꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯅꯕ ꯆꯠꯅꯔꯦ ꯑꯩꯁꯨ ꯉꯥꯛꯇꯪ ꯌꯦꯡꯉꯨꯒꯦ ꯃꯌꯥꯝ ꯌꯦꯡꯁꯦ